Nói một là vẫn làm hồi cũng không Hello everyone, ꯉꯁꯤ ꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯊꯣꯛꯅ ꯂꯥꯛꯑꯦ ꯉꯁꯤꯅ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯅꯨꯡꯊꯥꯡꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯉꯁꯤꯁꯤꯅ ꯑꯩ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯌꯦꯟꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤ ꯍꯤꯟꯖꯥꯡꯁꯤꯅ ꯉꯥꯔꯦꯟ ꯊꯣꯡꯕꯅꯦꯕꯀꯣ ꯉꯥꯁꯤꯡ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯁꯤꯗꯅ ꯀꯣꯕꯤ ꯀꯥꯡꯍꯧ ꯑꯃ ꯂꯩꯔꯦꯕꯀꯣ ꯁꯤ ꯆꯤꯡꯕ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯔꯒꯦ Masih pada udah jangan hurry ya ini aja nih pak lá còn gì nữa Thôi nha cô 정말 부드러워집니다. 봐줘요. 고하고 먹어봤습니다. 맛있게 제가 하고 많이 나를 한번
Kuhau'di lezzeti kuhau. Nggak ada ini. Thật bị thiệt hại. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯂꯦꯝꯃꯦꯀꯣ ꯑꯩ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯂꯦꯝꯃꯦꯕ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯁꯤꯡꯖꯨꯁꯦ ꯌꯥꯝꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯂꯦꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯦ ꯊꯦꯡꯉꯦꯕꯀꯣ